ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯏꯟꯇꯔꯅꯦꯠ ꯂꯥꯛꯄꯗꯒꯤ ꯄꯣꯛꯁꯣꯒꯤ ꯀꯦꯁ ꯍꯦꯟꯒꯠꯄꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯃꯤꯅꯤꯁꯇꯔ ꯍꯩꯈꯥꯝ ꯗꯤꯡꯒꯣꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ College of Nursing ꯂꯝꯐꯦꯜꯄꯥꯠꯀꯤ 12ꯔꯛ ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯃꯦꯗꯤꯀꯦꯜ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯀꯤ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ Sen kharadang mateng panglabadi maduna achawa mateng oigadra khanduna imasingda pension pige haina laukthok sakhibani imasing leye khankiba leite haina Fox na phongdokre. Nauna lingkhatpa Churchandpur Medical College ki security launaba tawkhiba tender amok hangadabani haina taksilakli. Amadi India da hokiba pungkun mari da nauna COVID-19 positive oiba mioi lising amaga sukna marifuni thoi thingna khre mioi lising amaga chamanga marifuna laina asidagi fagatki amadi mioi tade na lekhidre. Kurumjari numidang waramgi poni news mem tabiriba mayam pumna mapo Bidyalaxmi taramna ukjari hoji pausandok no pijari. Internet lakpadagi poksogi case hengatpagi maram amo oire haina Social Welfare Minister Haikham Dingona phongdokre. Wafam asi ngasi High Court of Manipur na sinduna Palace Compound da leiba City Convention Center da pangthokba nongmagi oiba state level consultation on implementation of POCSO Act 2012 gi thauram amada phongdokhibani. Consultation program aduda Chief Justice High Court of Manipur gi Justice Sanjay Kumar, High Court of Manipur gi Just MB Muralidharan amadi A Bimol Singh Advocate General Manipur Lenin Hijam Director Manipur Judicial Academy KH Nobin Police Department amadi Social Welfare Department ki official kaya susaruk yakhi. Tharom aduga mari leinana Social Welfare Minister Haikham Dingona makataraduna hai chahi nauriba angang singda nongmakangdana sexual assault tasaba thingba haibasi tawdraba yadraba thodang amani. Kiningai oina hengalakliba POCSO gi case sing asi thingnabagidama High Court na Manipur POCSO Act 2012 implement taunabagidamag pangthokliba consultation asina khara makhaidi effective oiragani. Police Department Social Welfare Department gi maikaidagisu miyamda POCSO gi mari leinaba case kayagi awareness piduna lakli. State Child Protection Society, District Child Protection, Juvenile Justice Board ki makhada thabak kaya lokhattuna hotnari. Adubu nongmaging angang singda chathaba crime di lepa leitri maram aduna High Court ki legal expert kayana ngasi akanba law ama semduna chapchana thingnaba hotnabadi matam yauri haiki. POCSO ki case sing asi tholakpagi maram tigalubada mobile phone tholakbadagi internet ki khuthangda mathong chadaba kaya yanglakpana pukning fathabang ngamlaktabana achoba maram amasu oiki. Nakal amaromda mama mapa oibasingna machasingbu boarding da hekta thamjinbana jaksinbagi chang waglakpa maningtamba fataba thabak tawrakpani asigomba thabak asi khungangdana hena thokpagum tawi maram aduna khara hanthanaba mafam singda awareness hena piba gi mathau tai haina phongdokhi. Cases singse valley dane hena case yam se karigino haibase khoi ina wahang amka hangjani masi oibeya base karidagi tholpano haibase maro ina population se valley dane hena yam bagira natragana khoi chingda cases mayamum leitargasu pasan laga thambagira natragana chingi customary law sina marum organda maduna nathai bagira adu masi khoi yam munna si study tawma changi haidana i manda thamjani aduna oramasina munna khana birakanda khoi inkhalaiba angang sing khoi tungi yombira no yidoriba angang sing seida singba sexual abuses sing asi laitana bakoi stringent action aduga yamna strict law ma koi thamba thangai fadana lai haibasi masi thamoi yoibu motor mana thamjani bani adi. College of Nursing Medical Directorate lamfelpat ki 12rak suba mapok kuman thauram ga loinana BSc Nursing First Semester Mahiroi Singgi wasak lobagi thauram ama ngasi lamfelpat ta leiba Medical Directorate ki conference hall da pangthokre. Thauram adu da Health and Family Welfare Minister Dr. Sapam Ranjan Singh, Health Services Manipur ki Director KH Sasi Kumar Mangang, Medical Directorate College of Nursing ki Principal Dr. N Surbala Devi, Medical Directorate Nursing ki Joint Director Lalbai Moy amadi Manipur Nursing Council gi Register TH Nandarani Debina thauramgi athoiba mithunglen oina saruk yakhi. Thauram aduga mari leinana chief guest ki warol piraduna Dr. Sapam Ranjan hai nurse ama oina maithungda momon nok
tuna miyamgi seba tauba ngamba amadi anaba singbo harauhanba ngambagi gun ama chengai punsi haiba asi awa ana kaya kanba yaroi mipum khudingna thengnariba ngaktani adubu thoiba thaudok adu lan thengladuna maithongda momonok pa haibasi yamna tangai fadi kunai asida nurse ki role asi yamna maru oi healthcare amagi heart asi nurse na oribani anaba amana discharge tokhiba matamda makhoina nurse adugi ming khangdrabasu nurse adugi hona jaban amadi profession bu sona hanba haibasi yamna mathau tai amaromda ekhoi asi makhoigi damakta leiribani aikhoigi ithoni haiba asi khangadabani haina so fongdokhi Aduna, sige responsibility. It is just not in book like the ideas, your views, your whatever knowledge you know, share to people. Then, because it is our duty to make a wonderful Manipur, to make a wonderful India. Our duty, and all of us, all individual in any profession, that sense of nationalism, sense of pride, sense of doing, sense of wanting to do good for the people. I think that is so very important. And the sige mayam say, Lemin Nabama, Kanmin Nabama, Yamamatai. So you light up your candle, carry your candle, spread that light, go to the darkness, bring happiness to the people around you, bring them smile. As I've said, the most important 5-letter word is the smile. Bring smile to everyone. Momento certificate chama pirabasu upuda kangkhada namsinduna lekhibayai adubu stand kharadang mateng panglabadi maduna achogwa mateng oigadra khanduna Federation of Civil Society Organization Fox na ima singda pension pige haina lakthok sakibani ima sing lege khankiba leite haina Fox ki president thoiding jam manihar na fongdokre ngasi ningthem pukri mapa da leba Fox ki office ta pangthokpa pawmi singa unaba amada mahakna makha taraduna hai kangla mamangda malemgi ani shuba oina ima singna afaswagi mayokta fi thongdaba khongjang changsin khibada yaukhiba imasing tha khudingi pension pigani haina Fox na lakthoki adubu madugi pakhum oina imasingna sengi damak ihau hokhiba nate haina pakhum pirakhiba laibak thibani Fox na furuf kayagi ningol chakoba pangthoki maduda imama panmak che pau piduna lakpinaba haizaki madugi matungda imasingbo khwaidigi wangba thakta pukatchabagi damak acha ama oina tha khudingi pension pirani haina lakthokhibani adubu laibak ki damakta wami naraklaba macha singna cha kaujaba fawba lakpikhidaba macha ama oina pendaba fawi laibak sigi damak ima singna lauramba thaudang asi yenglabadi ima singi mafamdadi tawjariba asi fawba matik chade malemgi macha khudingmakna mateng pifam thokpani Certificate momento kaya pirabasu kangkhada taduna mangki sel oina mateng pibana kharatang mateng oigadra khanduna tha khudingi pension pige haina lakthokibani adubu imasingna warokhiba adu tasengna laibak thibani haina fongdokhi memento piba certificate piba rengan piba sidi certificate kang da namsalaga thangiba pene piba memento du upu ifun marak tu da leibna maram waraka na masigi kanabam ji lerektaba aduna cnc beragadi koigi chagla sama takna bagi kwa mata masana bagi tangai phadana magi masu masa ma lakpa kan da lupa manga da tarada piba ngamudra haibagi wakhalon da koina masi paisa oina pirajana kanara kan da koina paisa pirani haidana lakthok sakibana haiba imagine tokhiba agitation ado koina cnc pira kan da imagi agitation tokhiba imagi activities mayam do koina makoigi koina leiraga chena leiraga makoibu namdhanaba makoigi mingsa thinanaba makoigi mangi lambida waruk kurau tangnaba chathagi banati haibasima myam na khangjinbiyo haiba madileba myam na khangbiyo haibasima ga ai appeal tawjage chako bonu misida koi sitkha ga thamjabani numisida tilleba mi samga chathuk singmi tami noge manipur gi tampaki koi pangal jing yauna tongan ba frup myam dagi mamang de ima jing jam tang sak takjar kan dai koi na angam bale bhen da koi pension pijagi haidana koi ramakan dai koi makoi dagi borni jawoge na kajabadum gi khudong sa ba phangdaba du da koi na ima bagi akoigi ahalaman bagi akoigi oinajaba wafam thongibadu ko imajingna waru poro leibigibadu madumasu leibiganu haiba wafam simaga ai thamjari Thauram aduga mari lenana Fox ki Vice President BM Yaima Sahana hai mamang de ima singi yum da chatuna Fox ki thomi singna certificate momento amadi senfam khara pizaki maduda harau ima singna lobiki maduna ima singda macha singna surprise oina chakoba aduna miya mangda lakthoktuna ikai khumnabo utke khanjakibani hauji ma ima momo naduna leiri mahaki anabadasu Fox na angamba mateng pangani ima singda mateng pangjage ikai khumnajage haibasi ima sing lege khankiba leite haina fongdokhi
ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯤꯗꯩꯗ ꯎꯠꯄꯤꯈꯤꯕ ꯏꯃꯥꯁꯤꯡꯗ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯏꯃꯥꯁꯤꯡꯒꯤ ꯌꯨꯝꯗ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯈꯨꯗꯣꯟ ꯈꯔ ꯋꯤꯠ ꯑꯦꯃꯥꯎꯟ ꯑꯄꯤꯛꯄ ꯑꯦꯃꯥꯎꯟ ꯑꯃꯃꯝꯒ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯏꯃꯥꯁꯤꯡꯒꯤ ꯃꯌꯨꯝꯗ ꯆꯠꯂꯀꯥꯟꯗ ꯍꯥꯏꯔꯤꯕ ꯈꯨꯗꯣꯟꯁꯤꯡꯁꯦ ꯇꯝꯖꯕ ꯃꯇꯝꯗꯗꯤ ꯏꯃꯥꯁꯤꯡꯗꯣ ꯀꯔꯤꯃꯠꯇ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯈꯣꯏꯗꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯠꯇ ꯄꯤꯔꯛꯈꯤꯕ ꯂꯩꯇꯦ ꯍꯔꯥꯎ ꯍꯔꯥꯎ ꯃꯃꯥ ꯃꯆꯥ ꯅꯨꯡꯁꯤꯅꯕꯒꯤ ꯀꯩꯅꯣꯁꯤꯡꯗꯣ ꯐꯣꯇꯣꯁꯤꯅ ꯈꯨꯗꯝ ꯆꯥꯡꯗꯝꯅꯤ ꯏꯃꯥꯁꯤꯡꯗ ꯑꯩꯈꯣꯏꯅ ꯄꯤꯖꯈꯤꯕꯗꯨꯀꯣ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯂꯥꯛꯅꯈꯤꯕꯗꯨꯗ ꯑꯩꯈꯣꯏꯅ ꯏꯃꯥꯁꯤꯡꯁꯤꯅ ꯂꯥꯟꯅ ꯂꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯈꯟꯖꯔꯍꯧꯗꯕꯗꯨꯒꯤ ꯃꯔꯝꯅꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯏꯃꯥꯁꯤꯡꯅ ꯄꯦꯟ ꯐꯥꯠꯇꯕ ꯑꯃ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯁꯤꯗꯦꯟꯅꯁꯨ ꯁꯦꯀ꯭ꯔꯦꯇꯔꯤꯅꯁꯨ ꯊꯝꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯃꯥꯁꯤꯡꯗ ꯄꯦꯟꯗꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯊꯝꯕꯤꯔꯒꯅꯨ ꯉꯁꯤꯗꯤ ꯏꯃꯥꯁꯤꯡꯅ ꯁꯦꯡꯗꯣꯛꯄꯤꯔꯛꯎ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯁ ꯃꯤडियाꯒꯤ ꯈꯨꯠꯊꯥꯡꯗ ꯁꯦꯡꯗꯣꯛꯆꯔꯤ Director Sasi Kumarna Churchanpur Medical College ki security launaba tawkiba tender amuk hana re-tender tawgadabani haina demand tawrakli. Wafam asi ngasi Manipur Press Club da pangthokpa paumi stinga unaba amada Smart Security Service ki Secretary L Pratap na phongdokibani. Mahakna makha taraduna hai Churchanpur Medical College da security deploy tawnaba Medical Directorate da chahi asigi October 13 ta tender pangthoki. Adubu tender adubu aranba khara thengnabadagi tender adu hek loibaga complain tawki. Director da tender amuk hana tawbiyu haiki tender aduda technical bid amadi financial bid hain ani thoki. Adubu envelope adu hangbada technical bid ka financial bid ka onaramba thingnaki numit adugi hek nongan bada chattuna hanglubada e tender tawgani hairaki. Adubu madugi ona taina bada Director of Health Service Dr. KH Sasikumar Mangangna thokpa order amana MS Smart Super Security Service amadi MS Manipur Guard Service hariba agency ani asi technical bid ki approve tawkre haina order thoki. Adubu hariba agency asi Englishing ani kunmathoi gi November thada register tawbani tender gi point ni pan di chahi ahum experience legadabani hairi masina maram oiraga order thokliba asiga makoina approve tawriba asiga asoiba aranba leide maram aduna Director KH Sasi Kumarna tender amuk hana athubada tawgadabani haina taksinki. Director of Health Service Government Manipur ki Dr. KS Sasikumar Mangangna tender asida hariba farm agency ani si financial technical bigi proof tawre haino notice ama tolei hariba agency number 1 da police MS Super Security Service OPCD Private Limited hariba agency asi akoi gi register tawbasi 16 November 2001 da Private Limited company oi tawbani aduga tender ki document da akoina number 8 ta yoriba copy of past experience for last 3 years haibani hariba asidi akoina company ekta mana private limited sa tawsi sahi ama gi mea da ngairi aduga document da akoina close tawbada government order thoisi 3 years haibani last 3 year experience haibani hari policy lana tawre habasi order asina masana tae aduna Dr. Sasi Kantana haiba tender cd tender tawgadabani tawgada adi mai mathakda akoi RTI gumba akoi lokona basem sare Ngasi ayo Imphal West ki District Police ki CDO team amana Jackson Thaurangi saru ama oina ningobam awang lekai amadi konjeng lekai kauna thabi da leiba varagi yum singda changduna search operation ama chathakre hairi search operation adu ngasi ayuk pung 3:04 rom chatpadagi hauduna pung nipan ga makai fawba chathaki hairi operation aduda vara sanba yum yauna punna yum marifu manga romda search operation adu chathaki loinana tongan UG group singda yauramba hojikna bell out da leiba mioi ahum yauna punna mioi chamaga supna manga verified tawki ngasi gi search operation aduda afa apungi paudi leiti hairi Haukiba October 13 da National Legal Services Authority amadi Chief Justice of India oiragadaba Justice White Chandrachurna hongdokiba amadi November 18 fawba lebak sinba thungna chathagadaba campaign empowerment of citizens through legal awareness and outreach amadi Hak Humara Vito High @75 Singi Makada District Legal Services Authority Imphal West nasu National Legal Services Authority amadi Manipur Legal Services Authority gi mityang makada thorom kaya pangthoklagani hairi wafam asi ngasi Manipur Press Club ta pangthokpa pawgi mifam amada campaign asi gi advisor CH Momona phongdokhibada campaign asi gi manung channa legal awareness program amadi door to door campaign pangthoktuna awa ana taraba ain gi mateng mathau taba leite laida singda khudong chaba pinaba honagani
Lakliba November 8 ta Imphal West DC Complex ta Mega Beneficiary Camp ama pangtokani. November 8 ta na Kanglada Victim of Trafficking and Commercial Sexual Exploitation haina Mingthonba Street Play ama utkani. November 13 ta na Cherak Kota Historical Articles of Judiciary gi exhibition ama pangtokani. Aduga November 12 ta na Cherak Court Complex ta Pro Bono Registration Camp ama pangtokani. Hariba campaign asigi kanaba sing miyam na suksoi soidana lahong na ba mahak na makataki. Authority National ki Makada amadi Manipur State Legal Services Authority ki Meng Makada District Legal Services Imphal West na matam ki legal awareness amadi door to door campaign kya tawduna ai talaira awana taraba ain gi mateng darkar oibe singda ekona ain gi mateng mayam ama pangre adugi mathakta handak ki sina maruoina ekoi gi jail la leiriba inmate sing amadi child care institution singda leiriba inmate akoi gi leiriba angang sing sida ain gi mateng darkar oibe sing se ekona directly phangnabagi damga makoi sing se ekona personally unara kanda makoi gi mayam du laura kanda masi national level da mayam ge oina tawgadori ba sida hoi Manipur gi su adu yahuna bagi tamakta masi gi campaign se maruina hodok Facebook na changsilak liba campaign mayai kaba chinjak singe mayokta mahiroi khunaina lepdasi haiba asiga mari leinana ngarang Facebook head office ki vice president Ronald Kennedy na luchingba team amana Tamfasana Girls Higher Secondary School GP Women College amadi New Cheko na leiba Brighter Academy gi meter chamagi akoibada nisagi potlam singyon bra haini yaksin khri yangsin khongset aduda nisagi potlam sing maru oina hidak managi potlam sing amasung Brighter Academy gi meter chamagi akoibada yuna chingba kaya ama mahi Loisang sing leiriba mafam sing asida marangkai na yolamba thingnarakhi hairi asigumba thabak thoram sing asi matung tarakpada tawbidanaba amadi laikai club ki volunteers sing nasu makha tarakpa thabak thoram sing nasu nisagi mayukta chatharakpa laikai da leiriba club sing nasu mateng pangbiu haina appeal tawli Mahil loisang leiba mafamdagi meter chamagi manungda mayai kaba chinjak haibadi kwa jarda talap na chingba yonba yaroi haina mari leinaba authority na atingba thamduna leiriba masi khangna mahiroi khunai ge mayokta atamna na yonba asi laibak thibani masi lepkadabani amasung mari leinaba authority singna mijeng changbiu amasung makhata na Facebook na survey sathakigani masida Laibak miyam amadi mahiroi khunai na mateng pangbiu haina Facebook ki maikai dagi thadorok pachero amada appeal tawrakli Paugi Marathana at the break amatang nominasi. Kasha Ventures Private Limited Sky Fancy presents Northeast Aerosports Hot Air Balloons and Paramotors Fiesta 2023. India's first Aerosports and Hot Air Balloons Fiesta will be held in Manipur. This event will feature skydiving show, paramotoring, hot air balloons, cultural shows, food and fun fair, fashion event, experience rock concert to another height, and a lot of other exciting events. Come and experience the once-in-a-lifetime experience. Explore the hidden gem of nature, Loktak. Experience the ultimate sky high at Fiesta 2023, Manipur. Break in Matunda Mayamataran Okjari, Hosipau Makabisari. Thawal District ki Wangjing Tentha Assembly Constituency ki Manung Chanba, Ningtham Khulda Labor Social Development Committee, SDC Safung Lakpagi Chahi Mari Suba Mapok Thawramga Loinana, Ngasi Club Asina Silaga Chingtham Khulgi, Lukra Singda, Jallabi Ningol Singbu, Ningol Chako Bagi Thawram Ama, Club Asigi Masai Gonda Pangtokre. Thawram Aduda Club Asigi President Sapam Radesyam,
Langathel Jilla Parishad ki member Soibam Kulavidu, Sapam Gram Panchayat ki Pradhan Sapam Rameswar, GP Asigi Ward member Singh Sapam Ibohanbi, Sapam Davali Amasung, Thoksom Sana Tombana, Presidium member Singh Oina Saruk Yaki. Club ki Angoba Machu gi Firal Chinkatuna, Atiada Paihalaga Hodokiba, Asigi Ningo Chako Bagi Thoram Aduda, Jahi Humfutara Manga Matki Mathak, Ima Ibel Mayam Ama Yauna Puna Ningo, Yang Kairom na Saruk Yaki. Tungda club ki Maikai dagi Ningol Singda, Ngamjaba Khudo Sing Su Tamki. SDC club ki Thongmi Kaya Su Saruk Yakiba Ngasi ki Thoram Aduda club ki president Sapam Radesiam na Lakliba Chahi Singh Dasu Ningol Jakoba Ngamba Oizage Haiba Wafam Thamladuna Tharam Asina Khul Asida Amaga Nuksi Chanaba Hengat Halagani Haiba gi Thazaba Su Tamki. Thawal Forest Division gi DFO GH Lokendro gi mityang makada Kakching Range ki manung chanba tongan ba pat singda Palel Forest Bid Office ki Bid Officer MD Salaudin na luchingduna Kakching Range ki staff singa loinana ngasi nongalam daidagi hauna drive sathakri drive aduda loksipat ki akoy bada uchek fana bathak lamba lang kaya marum fagat kre hai drive aduga mari leinana Palel gi bid officer MD Salaudin na hai ki bada hoji ningtham tha changlak paga loinana aikoi gi tongan ba pat singda lamlaki uchek sing chaktaba lakba hore arapa mafam dagi chaktaba lakliba lamlaki uchek sing asibu kanabagi amadi lang thakpa singi matkutta takhidana bagi pandamda ngasi dagi anirak suba oina drive asi sathaba hoguni Mahak na makata na hai ngasi ayuk angan bapung ani dagi hauduna chathakiba drive aduda loksipat ki akoy bada uchek fanabat lang mga thaktuna leirambadagi fagat pangamki amadi ahingda cheklaubi amasu langda thurambadagi loktoklaga safagadaba mafam yengduna thadok kre hairaduna Haujik ningtham tha changsilakpana aikoi gi pat sing asida lamlaki uchek sing lakpa matam yaurakpa maramna uchek fanaba lang thakpa hu chen ba hidak sizinaduna uchek faba sing lepiu lamlaki sa uchek sing kanbada miyam gi cooperation PBU hainasu appeal tokhi Kakching district ki district magistrate na thokpa order amagi matung ina Manipur gi mafam kayada mitop sing nongma gi hengalakli amadi police sing na susang silakli ba mitop sing asi kupning sili amadi masiga mari leinana ILP gi chatna kanglon sing thugai bagi miyoi kaya amasu fagat pa lekre loinana illegal migrants check tawa amadi India gi saktak che maru oina Aadhaar card voter card driving license ration card na chingba Sasinaba card sing pairamba yangsinba mathau tarakpana section 144 of CRPC lising amaga chamapan hufu tara humdoi subsection anigi manung chana Kakching district ki manung chana leriba varagi yum sanba yumbu singna mi thamba matamda police station da verification ta hongadabani amadi Kakching ki superintendent of police na Kakching ki mafam da leriba yum guest house amadi hotel singda leriba myo sing asi verification chathagadabani amadi makoina pirakliba che sang sing adu aseng bara natraga sasina bara haibadusu khangdokadabani hairi Thawal district ki Wangjing Tentha Kendra gi manung chana leiba Tentha haibungda tha asigi tang anigi nungthilda khangkhaudana haurakpa maina maiwairakpadagi leinariba yum tumna chakraba Moirangthem sana chahi nifu amadi mahaki loinabi Moirangthem ongbi nganbi anigi mafamda ngasi ayuk punna hingminasi group PHC Wangjingna lupa lising tara mateng pangduna imung asigi awabada saruk yakre PIZ ki President Pangnam Santi Kumar na luchingduna chatkiba ngasigi tengbang khongchat aduda group asigi media advisor Rakesh Naurem Secretary S Jayadeva Treasurer TH Brajeswar Information and Publicity Secretary Chauba Hikam amadi Naurem Romila MD Sahid and Inaucha T Subona chingba maru eba member kayana saruk yaki Tengbang khongchat aduga mari leinana group asigi media advisor Rakesh Naurem na group asina ngasi masagi mayum tumna mai chakhibadagi ka hena awaba tariba Moirangthem sanagi imung asida lupa lising tara khaktang mateng pangjaduna imung asigi awabada saruk yajaba lakpane haina phongdokhi mahangna makha taraduna Manipur gi miyam amadi Kendra sigi miyam da PHZ gi maikaidagi aikoi mioiba amana awaba tarakpa matamda aikoina changsilaga sagai gi natai gi yeknaba gi Ketnaba thamdana awaba tariba imung dugidamak saruk yaba ama oina aikoina mateng pangminabagi wakhalon asi leiminaragadi khunai asida aikoi punna hingminaba amadi punna chakhatminabagi lambi aduda chatkani haina khali maram asina apikpa amadi
akhuba wakhalon loina thadoknaraga nak yeta kairoi lekaida yumthangnabada amadi khunaisida incident ama hekta matamda thorakpada awa ana khudong thiba tarabasingda nakta changsinduna angam mateng pangminasi haina PHD gi maikaidagi miyamda appeal tawjari haina haiki ngasi punna himinasi group na khogi kendra sigi manungda toan ba awana tawe imung mamangda kunga mari pangjakha matungda ngasi sina kun mangarak suboina pangja badumba tembang khora ana manipur miyamda amade kendra se miyamda appeal tawjaning badi aikhoi miyoiba man awa tarba matamda aikhoi changjal laga haiba tare haidi sagegi nategi ade yeknaba khudong thiba tarba punna masen oina to kanda haiba tare awa tare imungdagi madida khoi share tawba magi awabadida khoi saru yaba mu oina khoi sa mateng pangnabagi wakhalon sa khoi leiminaragadi khoi society sta khunhaista khoi punna himinaba amadi punna saukhanminaba adugi lambi da chatkanena khali Deputy Commissioner Bisnupur na thadorokpa order amagi matung ina Bisnupur district ki manung channa leiba mafam singda lau yeiba amadi lau khawbada sizinariba achauba gari singna lambi sorokta lebak lekhom tahanbada maram oiraga lambi sorokta chatliba miyamda khudong chadaba mayok nahanbada natana khudong thiba kaya amasu thohalle maram asina miyamgi yenglaga lau uba da sizinariba gari sing lekhom leinang teiraga lambida gari thawbada athingba thamkhre kanagumana hariba chatna kanglon asi thukaiba tarabadi mioi adugi mathakta action lakhatkani hairi Lakhimpur Water Resources Circle gi Superintending Engineer Office ki thomi ani mioi amadagi sel charambadagi faraba mioi ani asigi maming Head Assistant oina leiba Tarun CS Morang amadi Upper Divisional Assistant Samarjyoti Saikia kawi hairi makhoi ani na contractor gi license sanabagi damak mioi amadagi lupa lising taruk lawduna sel chai haiduna contractor amana complaint tawrakpadagi fabani complaint tawrakliba mioi adugi matung ina UDA Samarjyoti Saikiana Head Assistant Tarun CS Morangi mahod sinduna mangonda lupa lising taruk piyu hain hairaki tungda mahakna Vigilance Wing da pau piduna Directorate of Vigilance amadi Anti-Corruption gi kangbunni hairiba mioi ani asi sel duga konana fabani hairi Union Health Ministry gi data gi matung inna India da hokiba pungkan mari asida nona COVID-19 positive oiba mioi lising amaga supna marifuni thoi thingnakre mioi lising amaga chamanga marifuna laina asidagi fagatki amadi mioi tare na lekhidre masiga tharaga hojik fawbada laichet asina maram oiraga lekhidaba mige masing puna lak manga lising kuntra Jamriga marifutaru oikibaga loinana hojik India da COVID na naduna leiba migi masingna lising tara manga chani oiri India da laina asidagi fagatpagi changna chada marifutara nipan dasmek tare nipan oiki Health Ministry gi matung ina hojik fawbada laina asidagi ngakthoknaba leibak asigi oina kro chani ga tara mapan hena COVID vaccine kapthokre hairi laichet asina lekhidaba migi masing Lekidaba mioi taret asi Kerala amadi Delhi dagi mioi ani amasung Maharashtra Sikkim amadi Uttar Pradesh dagi mioi amamamni Losilak pada maru oiba pau amuka hanapizari Internet lakpadagi pokso gi case hengatpagi maram ama oire haina Social Welfare Minister Haikam Digona fongdokre College of Nursing Lampheppat ki Taramathoi Suba Mapok Kumon Thoram Medical Directorate ki conference hall da pangtokre Sen kharadang mateng panglabadi maduna achowa mateng oigadra khanduna imasing da pension pige haina lokthok sakibani imasing leige khankiba leite haina Fox na fongdokre Nauna lingkapa Chutanpur Medical College ki security launaba tawkhiba tender amuk hangadabani haina taksilakli amadi India da hokiba pungkun marida nauna COVID-19 positive oiba mioi lising amaga supna marifuni thoi thingnakhre mioi lising amaga chamanga marifuna laina asidagi fagatki amadi mioi tare na lekidre Numidang wairang ki poni news miyang tabi ba mayang puno mapo amuka hana kurumsari.